ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯅꯥꯎ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯡꯒꯪ ꯑꯃꯗ ꯈꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯂꯥꯏꯖ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯂꯥꯏꯖꯕꯨ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯃ ꯂꯥꯏꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯈꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯈꯝꯕꯅ, ꯂꯥꯏꯖ, ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯂꯒꯦ? ꯇꯥ ꯈꯝꯕ, ꯉꯁꯤꯗꯤ ꯏꯃꯥꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯁꯤꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯤ꯫ ꯌꯥꯝꯅ ꯍꯥꯎꯕ ꯃꯊꯦꯜꯅꯤ ꯑꯗꯨꯗꯤ, ꯑꯗꯣ ꯑꯩꯒꯤꯗꯤ ꯊꯝꯂꯝꯗ꯭ꯔꯕ꯭ꯔꯣ? ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗ ꯊꯣꯡꯕ ꯏꯟꯁꯥꯡꯕꯨ ꯇꯥ ꯈꯝꯕ ꯍꯣꯏꯅ ꯆꯥꯅꯤꯡꯒꯗ꯭ꯔꯅꯦ? ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯈꯝꯕ ꯂꯥꯏꯖꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯈꯝꯕꯅ, ꯂꯥꯏꯖ, ꯅꯪꯅꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯁꯦꯜ ꯄꯥꯏꯕ ꯂꯥꯏꯔꯕ ꯃꯁꯦ ꯀꯩꯗ ꯈꯦꯠꯅꯒꯦ? ꯁꯦල් ꯄꯥꯏꯕ ꯃꯤꯁꯨ ꯃꯤꯅꯤ, ꯂꯥꯏꯔꯕ ꯃꯤꯁꯨ ꯃꯤꯅꯤ, ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯂꯥꯏꯖꯅ, ꯃꯥꯟꯅꯗꯦ꯫ ꯀꯩꯗ ꯃꯥꯟꯅꯗ꯭ꯔꯤꯕ? ꯍꯥꯏꯔꯣ ꯍꯥꯏꯔꯣ꯫ ꯌꯥꯝꯅ ꯃꯥꯟꯅꯗꯦ, ꯌꯥꯝꯅꯁꯨ ꯈꯦꯠꯅꯩ꯫ ꯁꯦꯜ ꯄꯥꯏꯕ ꯃꯤꯗꯤ ꯇꯧꯒꯦꯗ ꯉꯝꯃꯤ, ꯃꯈꯣꯏꯅ ꯀꯅꯥꯕꯁꯨ ꯀꯤꯗꯦ꯫ ꯑꯇꯣꯟꯕꯁꯤꯡꯕꯨ ꯃꯈꯣꯏꯅ ꯅꯝꯊꯗꯨꯅ ꯆꯠꯅꯤꯡꯉꯤ, ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒ ꯁꯪꯒꯣꯏꯅꯤꯡꯗꯦ꯫ ꯃꯁꯤꯗꯕꯨ ꯃꯁꯤꯗ ꯅꯠꯇ꯭ꯔꯦꯗ, ꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖ, ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯍꯟꯊꯅ ꯌꯦꯡꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯅꯦ? ꯑꯝꯇ ꯍꯥꯏꯌꯨ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯂꯥꯏꯖ, ꯑꯝꯇ ꯍꯥꯏꯌꯨꯕ꯫ ꯇꯥ ꯈꯝꯕ, ꯑꯩ ꯇꯥ ꯈꯝꯕꯗ ꯀꯩꯁꯨ ꯍꯥꯏꯖꯗꯦꯀꯣ꯫ ꯁꯨꯝ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯎꯁꯤꯠꯄꯤꯗꯕꯁꯦ ꯁꯤꯒꯤ ꯋꯥꯅꯤꯗ꯫ ꯌꯥꯔꯦꯁꯤ ꯌꯥꯔꯦꯁꯤ, ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ꯫ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯔꯛꯂꯤ ꯋꯥꯐꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯌꯥꯔꯦ, ꯑꯗꯣ ꯂꯥꯏꯖ, ꯅꯪ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯈꯝꯕꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖ ꯈꯝꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯅꯥꯀꯟꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯕ? ꯇꯥ ꯈꯝꯕ, ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯕꯁꯤꯗꯤꯅꯦ ꯀꯅꯥꯅꯁꯨ ꯎꯗꯦ꯫ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯁꯤꯕ ꯎꯠꯂꯒ ꯅꯨꯡꯁꯤꯕꯗꯤ ꯃꯤꯌꯥꯝꯅ ꯎꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯌꯥꯝꯅ ꯎꯕ ꯅꯨꯡꯁꯤꯕꯗꯣ ꯄꯥꯝꯖꯗꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯀꯅꯥ ꯈꯪꯗ ꯀꯅꯥ ꯎꯗ ꯅꯨꯡꯁꯤꯕꯗꯨ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯑꯩ ꯇꯥ ꯈꯝꯕꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯅꯨꯡꯁꯤꯅ ꯊꯝꯂꯤꯌꯦ꯫ ꯂꯥꯏꯖꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯈꯝꯕ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯩ꯫ ꯈꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯖ, ꯑꯩꯁꯨ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯃꯥ ꯑꯣꯏꯅ ꯁꯣꯏꯗꯅ ꯊꯝꯒꯅꯤ꯫ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯑꯋꯥꯕꯗꯅ ꯁꯔꯨꯛ ꯑꯣꯏꯔꯛꯂꯕ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔ ꯃꯇꯝ ꯑꯗꯨꯗ ꯑꯋꯥꯕ ꯑꯝꯇ ꯄꯤꯔꯣꯏ, ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯌꯦ ꯂꯥꯏꯖ꯫ ꯑꯗꯨꯕꯨ ꯇꯥ ꯈꯝꯕ, ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨꯗꯤ ꯃꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯒꯗꯕꯗꯤ ꯂꯩꯇꯦ꯫ ꯑꯩꯅ ꯇꯥ ꯈꯝꯕ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯔꯒꯗ꯭ꯔꯥ, ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯂꯒꯗ꯭ꯔꯥ? ꯇꯥ ꯈꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯗꯦ꯫ ꯂꯥꯏꯖ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥꯅ ꯊꯤꯡꯗꯧꯔꯤꯒꯦ? ꯅꯪ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯒ ꯅꯠꯇꯦ, ꯑꯩꯒꯅꯤ꯫ ꯑꯩꯅ ꯌꯥꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯇꯥ ꯈꯝꯕ, ꯌꯨꯝ ꯑꯃꯒꯤ ꯃꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯅꯦ ꯃꯀꯨꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯈꯣꯏꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ꯫ ꯇꯥ ꯈꯝꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇꯕ ꯇꯥꯍꯟꯈꯤꯒꯗꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤ ꯇꯥ ꯈꯝꯕ꯫ ꯂꯥꯏꯖ, ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩ ꯈꯪꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥꯅ ꯅꯁꯥ ꯍꯟꯊꯅ ꯈꯟꯖꯔꯤꯕꯗꯨꯕꯣ? ꯅꯪꯅ ꯑꯗꯨꯝꯅ ꯈꯟꯖꯔꯕꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯎꯁꯤꯠꯄꯤꯗꯧꯔꯤꯒꯦ? ꯅꯪꯅ ꯊꯣꯛꯍꯟꯕ꯭ꯔꯣ? ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯑꯗꯨꯝꯅ ꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯇꯝꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯊꯣꯛꯍꯟꯈꯤꯕ꯭ꯔꯣ? ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯅꯪꯅ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯕꯗꯤ ꯀꯔꯝꯅ ꯇꯧꯒꯅꯤ? ꯂꯥꯏꯖ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯄꯤ꯫ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯕꯗꯤ ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯤ ꯂꯩꯔꯣꯏꯌꯦ ꯂꯥꯏꯖ꯫ ꯇꯥ ꯈꯝꯕ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ꯫ ꯑꯩꯅ ꯍꯥꯏꯔꯤ, ꯅꯪꯗꯤ ꯑꯩꯒꯤꯅꯤ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤꯌꯦ ꯂꯥꯏꯖ꯫ ꯇꯥ ꯈꯝꯕ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯈꯝꯕꯒꯤ ꯃꯃꯥ ꯁꯅꯥꯔꯩ ꯑꯗꯣ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯅꯤꯡꯗꯕ ꯏꯆꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯏꯆꯥꯅꯣ? ꯅꯣꯡ ꯉꯥꯟꯕꯒ ꯊꯣꯛꯈ꯭ꯔꯅꯤ, ꯑꯩꯅ ꯄꯥꯝꯗ꯭ꯔꯦ, ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯁꯤꯕꯨ ꯑꯩꯕꯨ ꯃꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯕꯁꯤꯃ ꯃꯁꯛ ꯈꯪꯖꯗꯦꯕ꯫ ꯑꯩ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯉꯥꯡꯉꯨꯗꯣꯏꯅꯤꯀꯣ ꯑꯩ꯫
ꯁꯅꯥꯔꯩꯅ ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯗꯨ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯁꯅꯥꯔꯩꯅ ꯏꯁꯧ ꯂꯥꯡꯂꯝꯕꯗꯨꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯁꯤꯗ ꯄꯣꯔꯣꯛ ꯁꯣꯜꯂꯝꯂꯤꯕꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯔꯦ? ꯁꯅꯥꯔꯩ ꯏꯕꯦꯝꯃ, ꯅꯪꯁꯦ ꯂꯥꯡꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯒꯤ ꯏꯁꯧꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯥꯡꯒꯁꯦꯕꯒꯤ ꯍꯦꯛꯇ ꯍꯧꯋꯤ ꯋꯥꯅꯤ꯫ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯂꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣꯕ? ꯉꯥꯡꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯤꯌꯦ, ꯃꯃꯥ ꯃꯄꯥ ꯏꯖꯠ ꯇꯥꯒꯗꯕ ꯊꯕꯛ ꯇꯧꯋꯦ, ꯑꯗꯨꯅꯅꯤ ꯉꯥꯡꯂꯤꯕꯁꯦ꯫ ꯏꯆꯥ ꯅꯨꯄꯥꯅ ꯀꯩꯗꯧꯔꯕ? ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯋꯥꯡꯈꯦꯝ ꯆꯥꯎꯕꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯕꯦꯕꯥꯔ ꯂꯩꯕꯗ ꯍꯥꯏꯅꯔꯤꯕ ꯏꯆꯥꯁꯦ ꯀꯔꯤꯗ ꯐꯠꯇ꯭ꯔꯤꯕ ꯍꯥ? ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯤꯒꯦ, ꯌꯥꯝ ꯐꯩ꯫ ꯏꯆꯥꯅꯦꯅ ꯊꯥꯒꯠꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯐꯩ ꯍꯥꯏꯗ꯭ꯔꯤꯉꯩ ꯂꯩꯀꯥꯏꯁꯤꯅ ꯍꯥꯏꯕꯗꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯆꯥꯁꯦ ꯏꯃꯨꯡ ꯆꯦꯟꯊꯒꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ, ꯃꯁꯤꯗ ꯇꯧꯒꯅꯨ ꯍꯥꯏꯕꯁꯦ ꯂꯧꯗꯤꯌꯦ, ꯂꯧꯗꯤꯌꯦ, ꯅꯆꯥꯁꯦ ꯂꯧꯗꯤꯌꯦ꯫ ꯏꯍꯦ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯋꯥꯗꯣ ꯍꯥꯏꯌꯨꯗꯅ꯫ ꯍꯣ, ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯆꯦꯜꯂꯨꯔꯒ ꯄꯤꯅꯗꯕꯤ ꯂꯨꯍꯣꯡꯗꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ, ꯃꯗꯨꯒ ꯅꯆꯥꯅꯨꯄꯥꯁꯤꯒ ꯅꯨꯡꯁꯤꯅꯔꯒ ꯂꯩꯔꯦꯅꯦ꯫ ꯍꯥ, ꯀꯔꯤ? ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯃꯣꯏ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯩꯅ ꯑꯩꯁꯦ ꯁꯦꯡꯂꯕꯅꯤ, ꯁꯦꯡꯂꯕ꯫ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯤꯕꯁꯦ ꯅꯨꯄꯤꯗꯨꯒ ꯎꯅꯔꯝꯒꯅꯤ꯫ ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯕꯨ ꯃꯥꯕꯨ ꯂꯩꯁꯥꯕꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ? ꯑꯗꯨꯅꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯁꯥ ꯏꯇꯣꯝꯇ ꯉꯥꯡꯖꯔꯤꯕꯁꯦ, ꯃꯥꯕꯨ ꯅꯨꯄꯤ ꯊꯤꯔꯝꯂꯕ ꯅꯨꯄꯥꯔꯕ? ꯍꯥ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯀꯣ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯝꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯃꯥ ꯃꯄꯥꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯈꯝꯕ ꯈꯧꯇꯛꯇꯤ ꯁꯥꯏ, ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯄꯗꯨ ꯃꯗꯨ ꯎꯕꯗ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯅꯪ ꯉꯥꯏꯈꯣ, ꯀꯥꯏ ꯆꯠꯂꯨꯏ ꯅꯪ? ꯏꯃꯥꯟꯅꯕꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯣꯡꯃꯇ ꯑꯣꯏꯗꯕ ꯉꯥꯡꯗꯕ ꯏꯆꯥꯅꯤ, ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯂꯕꯅꯤꯅꯦ ꯍꯥ? ꯅꯪ ꯀꯅꯥꯒ ꯎꯅꯕ ꯆꯠꯂꯨꯏ? ꯏꯃꯥꯟꯅꯕ ꯊꯣꯏꯕꯗꯣ, ꯃꯥꯒ ꯆꯠꯂꯨꯕꯅꯤ ꯏꯃꯥ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ, ꯂꯥꯏꯖ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯅꯥꯒ ꯎꯅꯔꯤꯕ? ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯨꯗ ꯈꯝꯕ ꯍꯥꯏꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯅꯥꯔꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯥꯏꯖꯒ ꯅꯪꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ? ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯗꯨꯅ ꯏꯃꯥ? ꯍꯟꯗꯛꯃꯨꯛꯇꯤ ꯃꯄꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯕꯨꯡꯉꯣ꯫ ꯏꯄꯥ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯕ ꯌꯥꯕ ꯑꯝꯇ ꯌꯥꯎꯗꯦ, ꯃꯔꯝꯗꯤ ꯑꯁꯦꯡꯕ ꯋꯥ ꯅꯠꯇꯕꯅꯤꯅ ꯑꯁꯦꯡꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯌꯨ꯫ ꯃꯥ, ꯄꯥꯕꯨꯡ, ꯅꯈꯣꯏꯅ ꯈꯜꯂꯤꯗꯨ ꯆꯨꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯕꯥꯛ ꯌꯩꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯔꯦ ꯍꯔꯦ, ꯏꯁ, ꯆꯨꯝꯃꯦꯗꯅ ꯁꯤꯗꯤ꯫ ꯍꯩ, ꯅꯪ ꯁꯤ ꯄꯥꯈꯪꯅꯤꯅꯦ, ꯄꯥꯈꯪ ꯅꯪꯅ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯗꯨꯕꯨ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ? ꯍꯥ, ꯌꯥꯒꯗ꯭ꯔꯥꯏꯕ? ꯏꯃꯥ, ꯆꯦꯜꯂꯨꯔꯕꯤꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ? ꯂꯥꯏꯖ ꯆꯦꯜꯂꯨꯔꯕꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯂꯨꯍꯣꯡꯂꯨꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯨꯄꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ, ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯧꯗꯤ ꯑꯣꯏꯔꯨꯗꯦꯗꯅ꯫ ꯍꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯗꯨ ꯀꯔꯤ? ꯍꯥ, ꯅꯄꯥ ꯑꯩ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ? ꯍꯥ, ꯁꯥꯒꯩ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯁꯤ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤ ꯊꯤꯅꯔꯛꯄ꯭ꯔꯣ? ꯄꯥꯕꯨꯡ, ꯅꯆꯥ ꯁꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯏꯃꯥ, ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯁꯨ ꯅꯨꯄꯤꯅꯤ, ꯃꯍꯥꯛꯀꯤꯅ ꯍꯥꯏꯕꯗ ꯃꯃꯥꯗꯨ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯃꯍꯥꯛ ꯂꯨꯍꯣꯡꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯑꯍꯤꯡ ꯀꯌꯥ ꯊꯥ ꯀꯌꯥ ꯂꯩꯔꯨꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯈꯝꯕꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯁꯅꯥꯔꯩ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯤ꯫ ꯈꯝꯕ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯅꯥꯔꯩ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯛ ꯃꯁꯣꯡꯄꯥꯛ ꯅꯥꯏꯗꯕ, ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤꯕꯁꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯅꯕ꯭ꯔꯥ? ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯣꯏꯕꯗꯤ ꯎ ꯃꯪꯒꯣꯜꯒꯤ ꯁꯔꯨꯛꯅꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯦꯠꯅꯔꯤꯕꯁꯤ ꯌꯦꯡꯉꯨ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯌꯥꯔꯦ, ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯣ, ꯑꯗꯨꯁꯨ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯂꯥꯏꯖꯕꯨ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯂꯕ ꯅꯪ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯤ꯫ ꯁꯅꯥꯔꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯄꯥꯗꯤ ꯋꯥ ꯌꯥꯝꯅꯁꯨ ꯉꯥꯡꯅꯤꯡꯗꯦ, ꯉꯥꯡꯕꯁꯨ ꯄꯥꯝꯗꯦ, ꯏꯆꯥꯁꯨ ꯈꯪꯂꯤꯕꯗꯨꯅꯤ, ꯑꯗꯨꯅ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯅꯪꯅ ꯆꯠꯂꯨ꯫ ꯆꯥꯎꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯝꯕ ꯃꯇꯣꯝꯇ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯅ ꯍꯛꯇꯤ ꯀꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯉꯥꯜꯂꯤꯕꯅꯣ꯫ ꯋꯥꯔꯕ ꯃꯇꯝꯗ ꯊꯥꯖꯅ ꯍꯛꯄꯨ ꯌꯦꯡꯖꯔꯒ ꯄꯣꯊꯥꯖꯩ, ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯁꯨ ꯊꯥꯖꯅ ꯍꯛꯇꯨꯕꯨ ꯌꯦꯡꯖꯩ꯫ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯣꯡꯐꯝ ꯁꯣꯏꯔꯕꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ?
ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯩꯅ ꯎꯔꯤꯕꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯂꯥꯏꯖꯥꯅ ꯑꯗꯨꯝꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯗꯨ ꯊꯣꯔꯛꯂꯒ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯂꯥꯏꯖꯥ, ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ? ꯊꯦꯡꯂꯦꯅꯦ ꯅꯪꯕꯨ꯫ ꯏꯃꯥ, ꯅꯆꯥ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ꯫ ꯇꯨꯝꯅꯤꯡꯗꯦꯗꯅ ꯇꯨꯝꯗꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯀꯔꯤꯅꯣ ꯅꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯒꯦ? ꯏꯃꯥ, ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯗꯨꯕꯨꯕ ꯀꯥꯎꯊꯣꯛꯄ ꯇꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯏꯃꯥ, ꯏꯆꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯅꯪ ꯈꯝꯕꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ? ꯂꯥꯏꯖꯥ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯂꯥꯏꯖꯥ, ꯏꯃꯥꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ꯫ ꯅꯪ ꯈꯝꯕꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ? ꯏꯃꯥ, ꯏꯃꯥꯅ ꯈꯟꯕꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯎꯔꯤꯕꯁꯤꯕꯣ? ꯍꯥ? ꯅꯪꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯖꯗ꯭ꯔꯕ꯭ꯔꯣ? ꯏꯕꯨꯡꯉꯣ ꯈꯝꯕꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯂꯝꯒꯗ꯭ꯔꯣ? ꯍꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯈꯪꯂꯝꯗ꯭ꯔꯕꯗꯤ ꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯂꯝꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ? ꯃꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯤ, ꯑꯩꯈꯣꯏꯗꯤ ꯀꯔꯤ? ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯁꯛ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯕꯦꯝꯃ? ꯃꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ తాꯕꯗ ꯂꯥꯏꯖꯥꯁꯨ ꯀꯞꯄꯤ꯫ ꯂꯥꯏꯖꯥ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯆꯥꯁꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯤ ꯏꯃꯥ꯫ ꯅꯆꯥ ꯑꯩꯁꯦ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯥꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯂꯅꯤꯌꯦ ꯏꯃꯥ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯀꯞꯄꯤ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯆꯥꯒꯤ ꯃꯄꯣꯛ ꯑꯁꯤ ꯀꯔꯤꯅꯣ? ꯏꯆꯥꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥ ꯀꯅꯥꯒꯤ ꯑꯁꯥꯗ ꯀꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯂꯥꯏꯖꯥ? ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ, ꯀꯔꯤꯅꯣ? ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯇꯧꯔꯤꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯏꯃꯥ, ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯁ꯭ꯋꯥꯏ ꯐꯥꯎ ꯍꯥꯏꯔꯤꯕꯁꯤ ꯀꯔꯥꯏ ꯐꯥꯎꯅꯣ? ꯃꯐꯝꯗꯣ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯑꯁ ꯏꯃꯥ, ꯅꯣꯏꯁꯤꯗꯤꯕꯀꯣ ꯊꯣꯡꯒꯥ ꯐꯥꯎ ꯆꯠꯄ ꯊꯣꯛꯄ ꯌꯥꯗ꯭ꯔꯕ? ꯏꯃꯥꯟꯅꯕꯁꯤꯡꯒꯁꯤ ꯄꯨꯟꯕ ꯌꯥꯗ꯭ꯔꯕꯕ? ꯍꯦ, ꯅꯪꯉꯣꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯌꯥꯏꯅꯦ꯫ ꯑꯗꯣ ꯅꯪꯅ ꯆꯠꯇꯣꯏꯗꯣ ꯏꯃꯥꯅ ꯈꯪꯕ ꯀꯣ, ꯈꯪꯕ꯫ ꯈꯪꯂꯗꯤ ꯀꯩꯗꯧꯕꯩ ꯑꯃꯨꯛ ꯍꯪꯉꯤꯅꯣ? ꯏꯃꯥ, ꯅꯣꯏꯅ ꯅꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯇꯧ꯫ ꯌꯥꯔꯦ, ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯤ꯫ ꯈꯝꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ꯫ ꯍꯦ, ꯅꯪꯅꯦ, ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯒꯅꯨꯀꯣ ꯅꯪ꯫ ꯏꯟꯗꯕ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯡ ꯊꯨꯅ ꯍꯜꯂꯛꯎ꯫ ꯈꯝꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯗꯅ ꯑꯗꯨꯝ ꯂꯥꯛꯂꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯐꯝ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯖꯥꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯈꯝꯕꯁꯨ ꯑꯗꯨꯒ ꯂꯥꯏꯖꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯒꯦ? ꯀꯨꯏꯗ꯭ꯔꯤꯗ꯫ ꯑꯣ, ꯑꯗꯣ ꯇꯥ ꯈꯝꯕ, ꯑꯩ ꯇꯥ ꯈꯝꯕꯗ ꯋꯥ ꯈꯔꯗ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯣ, ꯀꯔꯤ ꯋꯥꯅꯣ? ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯥꯔꯒꯦꯅ ꯉꯥꯏꯔꯕꯅꯤ꯫ ꯇꯥ ꯈꯝꯕ, ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯏꯃꯥ ꯄꯥꯕꯨꯡ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯖꯥꯒꯤ ꯋꯥꯗꯨꯗ ꯈꯝꯕ ꯂꯥꯏꯖꯥꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯥ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯈꯪꯂꯦ ꯅꯠꯇ꯭ꯔꯥ? ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯂꯝꯂꯣꯏ꯫ ꯇꯥ ꯈꯝꯕꯗ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯝꯒꯅꯤ, ꯆꯩꯕꯤꯔꯝꯒꯅꯤ꯫ ꯇꯥ ꯈꯝꯕ, ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯀꯨꯏꯅ ꯆꯠꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯂꯕ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯅꯠꯇꯕꯅꯤꯅ ꯂꯩꯀꯥꯏꯅꯁꯨ ꯇꯥ ꯈꯝꯕꯕꯨ ꯐꯖꯅ ꯍꯥꯏꯅꯕꯤꯔꯣꯏ, ꯁꯥꯒꯩ ꯆꯦꯟꯊꯒꯅꯤ꯫ ꯂꯥꯏꯖꯥ, ꯅꯪ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯅꯗ꯭ꯔꯥ? ꯍꯥꯏꯌꯣ, ꯅꯪ ꯉꯝꯅꯗ꯭ꯔꯣ? ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕꯁꯤꯗ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ? ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯂꯦꯞꯂꯤꯕꯁꯤ ꯂꯥꯏꯖꯥ꯫ ꯇꯥ ꯈꯝꯕ, ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯁꯦ ꯀꯗꯣꯝꯗꯅꯣ? ꯂꯥꯏꯖꯥ, ꯀꯞꯀꯅꯨꯁꯦ꯫ ꯅꯪ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯂꯩꯔꯤ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯕు ꯃꯃꯧ ꯑꯣꯏꯅ ꯅꯨꯡꯁꯤꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯂꯧꯒꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯒꯅꯤ ꯂꯥꯏꯖꯥ꯫ ꯇꯥ ꯈꯝꯕ, ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯞꯂꯤ꯫ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯝꯇ ꯇꯥꯔꯨꯅꯣ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯅꯨꯄꯤ ꯈꯔꯅ ꯎꯔꯝꯃꯤ꯫
ꯃꯈꯣꯏꯅ ꯈꯝꯕꯒꯤ ꯃꯃꯥ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯏꯕꯦꯝꯆꯥꯅ "ꯁꯤꯌꯥ, ꯁꯤꯌꯦ, ꯍꯣꯏ ꯁꯤꯌꯥ, ꯇꯥꯔꯦ ꯀꯅꯥ ꯑꯣꯏꯔꯕ ꯍꯥꯏꯕ ꯏꯕꯦꯝꯆꯥ ꯅꯪ ꯑꯣꯏꯔꯦ ꯂꯣꯏꯗꯥꯡ ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯁꯤꯗ ꯁꯨꯝ ꯂꯥꯛꯂꯤꯕ꯭ꯔꯣ?" ꯏꯕꯦꯝꯆꯥꯅ "ꯁꯤꯌꯥ, ꯑꯩꯈꯣꯏꯁꯦ ꯄꯣꯠꯐꯝꯗ ꯀ꯭ꯋꯥ ꯑꯃꯃꯝꯗ ꯆꯥꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯊꯣꯔꯛꯄꯅꯤ, ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯏꯕꯦꯝꯆꯥ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ." "ꯏꯆꯦ ꯁꯅꯥꯔꯩ, ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯇꯝꯂꯗ꯭ꯔꯅꯦ?" "ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯆꯥ, ꯀꯩꯗꯧꯔꯒꯦꯕ?" "ꯏꯆꯦ ꯂꯣꯏꯗꯥꯡ, ꯅꯪ ꯑꯣꯏꯅ ꯇꯝꯃꯨ ꯀꯩꯗꯧꯒꯦ?" "ꯕꯦꯝꯃ ꯅꯪꯁꯤꯗꯤ." "ꯏꯆꯦ ꯁꯅꯥꯔꯩ, ꯑꯇꯩ ꯅꯠꯇꯦꯗ, ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯈꯝꯕꯗꯣ ꯃꯣꯏꯒꯤ ꯏꯆꯦ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯆꯦꯜꯂꯨꯔꯕꯤꯗꯣ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕ, ꯑꯗ ꯁꯨꯝ ꯏꯆꯦꯗ ꯇꯝꯖꯅꯤꯡꯗꯅ ꯂꯥꯛꯆꯕꯅꯤ." "ꯁꯤꯌꯥ, ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯏꯆꯦꯒꯤ ꯈꯜꯂꯒꯅꯤꯀꯣ. ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯄꯥꯈꯪꯅꯤꯗꯣ, ꯅꯨꯄꯤꯗꯨꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯨꯔꯕꯤꯅꯤ, ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ." ꯂꯣꯏꯗꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯁꯥꯎꯕꯗꯨ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯏ꯫ ꯁꯅꯥꯔꯩ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯃꯗꯨꯒꯤ ꯅꯨꯄꯤ ꯇꯧ ꯉꯝꯕꯤꯗꯣ ꯃꯥ ꯑꯩꯅ ꯉꯥꯡꯕꯗꯨꯅꯤꯅꯦ ꯄꯥꯝꯃꯤꯁꯦ, ꯃꯥ ꯈꯪꯅꯤꯗꯅ." "ꯂꯣꯏꯗꯥꯡ ꯏꯕꯦꯝꯆꯥ, ꯌꯥꯝ ꯐꯔꯦ, ꯅꯣꯏꯅ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯈꯪꯂꯔꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯆꯠꯀꯅꯤ. ꯃꯃꯥ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤꯗꯣ ꯃꯉꯣꯟꯗ ꯍꯥꯟꯅ ꯉꯥꯡꯂꯒ ꯐꯒꯗꯕꯅꯤ. ꯍꯦ ꯃꯣꯏꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥ ꯐꯥꯕ ꯃꯇꯤꯛꯂꯣ." "ꯂꯣꯏꯗꯥꯡ ꯏꯕꯦꯝꯆꯥ, ꯅꯣꯏꯁꯨ ꯍꯜꯂꯣꯀꯣ, ꯑꯩꯁꯨ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ." ꯂꯣꯏꯗꯥꯡꯅ "ꯍꯣꯏ ꯐꯅꯤꯁꯦ, ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ." ꯑꯁꯨꯝꯅ ꯂꯣꯏꯗꯥꯡ ꯑꯃꯗꯤ ꯏꯕꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯆꯥꯅ "ꯑꯁ ꯀꯝꯗꯧꯕ ꯌꯥꯏ, ꯇꯝꯂꯦꯗꯅ ꯍꯧꯖꯤꯛ ꯏꯆꯦ ꯁꯅꯥꯔꯩꯅ ꯃꯃꯥ ꯂꯥꯏꯔꯕꯤꯗꯨꯗ ꯉꯥꯡꯖꯔꯨꯔꯅꯤ." ꯂꯣꯏꯗꯥꯡꯅ "ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ, ꯃꯣꯏꯒꯤ ꯊꯥꯔꯣꯏꯒ ꯌꯨꯝꯊꯪꯅꯗꯥꯏꯅꯦ?" ꯊꯪꯅꯕꯅꯤ. "ꯃꯣꯏꯗ ꯆꯨꯝꯅ ꯂꯥꯛꯄ ꯁꯥꯔꯒꯅꯦ ꯉꯥꯡꯕꯗꯨ ꯇꯥꯔꯨꯁꯤ." "ꯌꯥꯏꯌꯦ ꯂꯣꯏꯗꯥꯡ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯗꯣ ꯑꯗꯨꯗ ꯂꯥꯛ, ꯃꯣꯏꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ." "ꯍꯣꯏ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯉꯥꯡꯅꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯦꯝꯆꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯌꯨꯝꯁꯤ ꯀꯅꯥ ꯂꯩꯒꯦ? ꯃꯄꯥꯟꯗ ꯊꯣꯔꯛꯎ." ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯉꯥꯏꯍꯥꯛꯇꯤ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯁꯅꯥꯔꯩ ꯈꯣꯟꯗꯣ ꯑꯃꯨꯛ ꯈꯔ ꯀꯟꯈꯠꯇꯨꯅ, "ꯌꯨꯝꯁꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯣ, ꯀꯅꯥ ꯂꯩꯒꯦ? ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯊꯣꯔꯛꯑꯦ." ꯃꯦꯝꯆꯥ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯁꯅꯥꯔꯩꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯉꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯁꯅꯥꯔꯩ, ꯏꯊꯥ ꯊꯥꯖꯗꯅ ꯅꯅꯥꯎꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯕꯅꯣ ꯏꯆꯦ? ꯁꯤꯗ ꯐꯝꯕꯤꯌꯨ." "ꯌꯥꯔꯦ, ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ. ꯅꯈꯣꯏꯒꯤ ꯎꯆꯦꯛ ꯃꯈꯣꯡ ꯄꯨꯊꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ." ꯁꯅꯥꯔꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯊꯃꯣꯏꯗ ꯄꯥꯜꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯍꯥꯏꯔꯛꯇꯦ꯫ ꯁꯅꯥꯔꯩ ꯁꯥꯎꯅ ꯃꯈꯥ ꯇꯥꯅ ꯑꯗꯨm ꯍꯥꯏꯔꯤ, "ꯍꯩ ꯃꯦꯝꯆꯥ, ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅ ꯀꯔꯝꯕꯅꯣ, ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯦ. ꯅꯪꯅ ꯈꯪꯗ꯭ꯔꯕꯗꯤꯅꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯈꯪꯗꯦ. ꯅꯪꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯗꯣ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ?" "ꯏꯆꯦ ꯁꯅꯥꯔꯩ, ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅ ꯂꯥꯛꯄꯤꯔꯤ? ꯅꯅꯥꯎꯈꯣꯏꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯒꯦ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯌꯨꯝꯁꯤꯗ ꯂꯩꯖꯗꯦ." "ꯂꯩꯔꯣꯏꯌꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯁꯤ ꯂꯩꯔꯣꯏꯕ, ꯑꯩ ꯈꯪꯉꯦ. ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯁꯣꯏꯕ ꯍꯥꯏꯕꯕꯨꯅꯦ ꯌꯥꯝ ꯁꯣꯏꯔꯦ." "ꯏꯆꯦ ꯁꯅꯥꯔꯩ, ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯁꯤꯕꯨ? ꯅꯅꯥꯎꯗꯤ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ." "ꯇꯥꯔꯣꯏ ꯏꯕꯦꯝꯃ, ꯅꯪꯗꯤ ꯇꯥꯔꯣꯏ. ꯈꯪꯁꯤꯟꯅꯗꯅ ꯂꯩꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗ꯭ꯔꯣ? ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯨꯔꯕꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯐꯥꯕꯗꯤꯅꯦ ꯃꯇꯤꯛ ꯅꯠꯇꯦ. ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ ꯃꯍꯥꯛ ꯁꯤꯖꯒꯦꯗꯅꯤ." ꯍꯟꯗꯛꯃꯨꯛꯀꯤ ꯁꯅꯥꯔꯩꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯒ ꯁꯅꯥꯔꯩꯗ ꯑꯁꯨꯝꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯁꯅꯥꯔꯩ, ꯏꯆꯦꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯉꯁꯥꯏꯗꯒꯤ ꯅꯅꯥꯎ ꯇꯥꯒꯦꯅ ꯇꯥꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯆꯦꯜꯂꯨꯔꯕꯤ, ꯑꯗꯨꯕꯨ ꯏꯆꯦ, ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯎꯗꯒꯤ ꯇꯥꯔꯛꯇꯨꯅ ꯂꯩꯈꯤꯗꯕꯅꯤ. ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯏꯆꯦꯅ ꯄꯪꯌꯥꯎꯁꯨ ꯌꯥꯎꯕꯤꯔꯛꯀꯅꯨ. ꯃꯁꯤꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯋꯥꯐꯝꯅꯤ. ꯑꯗꯨꯒ ꯏꯆꯦꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯆꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ. ꯑꯩꯒꯤ ꯏꯆꯥꯗ ꯅꯨꯡꯁꯤꯖꯒꯦ ꯄꯥꯝꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯔꯕꯅꯤ. ꯏꯆꯦꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯍꯥꯟꯅ ꯋꯥꯔꯛꯄꯤꯕ ꯌꯥꯗꯕ꯭ꯔꯣ?" "ꯍꯦ ꯇꯧꯉꯝꯕꯤ, ꯃꯃꯥ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯗꯣ ꯅꯣꯏꯒꯤ ꯅꯃꯥ ꯅꯆꯥꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯒꯦ ꯊꯧꯔꯥꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯦꯔꯛꯏꯁꯦ, ꯁ꯭ꯋꯥꯏꯁꯤꯗ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯄꯤꯔꯛꯀꯅꯨ. ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯉꯥꯡꯗꯤ ꯉꯥꯡꯕꯤꯔꯛꯀꯅꯨ. ꯑꯩ ꯂꯥꯏꯔꯖꯔꯕꯁꯨ ꯏꯆꯦ ꯍꯣꯏꯗꯒꯤ ꯆꯦꯡ ꯈꯨꯖꯣꯛ ꯑꯃ ꯐꯥꯎꯕ ꯅꯤꯔꯒ ꯆꯥꯗꯦ. ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯅ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯐꯥꯖꯤꯟꯕꯤꯌꯨ, ꯁ꯭ꯋꯥꯏꯗ ꯂꯥꯛꯍꯟꯕꯤꯒꯅꯨ. ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯣ
ꯑꯩꯒꯤ ꯏꯁꯥꯅ ꯀꯧꯔꯔꯕ ꯅꯠꯇꯦꯌꯦ ꯏꯆꯦꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯦꯝꯁꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯁꯅꯥꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯪꯒꯨꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯤꯛꯂꯥ ꯍꯥ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯤꯛꯂꯣ ngasi haiba numit asidagi nangi na chanpiga aigi isa apangbodo mahaka unaba wari saba hek urabra sanara ai phatti haiga asi hairaga sanare du yamna sauna hankirami mana hankibaga ngyak leiraga laizado mayumda sanglaklam mamana mangol atuda phamlaga kaptuna leirambaduda laiza mamagi nakta sangsilaklaga phammi aduga laizana mamada onsilaga sumna haire ima kaidorage karigi kaplibano ima kaisu tawde imagi bema kaisu tawjaga hekta kappa yabro ima asada walot lage khalabra imagi laiza nahak asi othok na naraiba thikreda ko mamagi matawaduda laiza sumapi tarai ima nang kaidorage si nasada hay imada kanana kari haireklage nasada tamoy ma memsa ngasai sanare na hairamba wahay mahana khumkiba amata khaktana hairami wada tabada laisa mangduna leirami adubu ngehak leiraga laisa mamada asumna tapna hairai kaplaga ima pantabana sai puklubana ima na hakse mina thina nganghale ko ima ai si rora ima imagi bema laisa memsa asi hairaga laisa bu chena konsintuna kappi laisa su kappi ima sidagiri imabu mina nganghale roi ima sidagi ta khamagasu unara roi ima nupa masa du amuk hanu unara noi be laida misang sangal izada bai khoidi mina thina nganglabasu taaduna kingduna leiba tabani ima ai ima na haiba khuding yarake ima asidagi ai yumdagi mapausu thoklaroi ima asumna mama masa anidu wari kaya kapna sarami matamdu tapna haukibana numit khara haukirami khambadi laizabu unaba nutigi laklami adubu uba phangkhide makhoigi thongalda leptuna ngairabasu laizadi uba kauba leikhidri khamba masadu tokpam khanglamdi angauba amagum leirai khamba masana sagani thakani khangdana leiribado sanare amadi sauba makhoi ani thausadana dumak leirami themjinbibadi lairadana henadu ngangsinbirami nongma khambana yumgi mangol masi mada phamduna leirambado mama sanare na uraduna masada sumna haire ibungo kaidore nangdi sida phamduna ungduna leiridi masi nangna unglaga leirisi karigino nupidugiro hey yam yengningde ko ekho yam yengningde haribasin ima masigi na sai mada wamta haike masing na khumbiu ko kari karamba wahangno ima hisi nungsibra isabu karigi nungsiroi doribano sangsar sidanya isa haiba sidagi henba lei ponten haudong phauba masado nungsi mandana sathoklibani nasabu du yamna nungsibiraga karigino nasagi thamoibo kaihalibadi nasanu waraga ima pabungna apenba nungaiba poklibasina karigino masagi wadu tabada sanare masada yenglai khamba makatan hairai ajaibuna nungsibagi sangda changdamna pusak leite khani duga karigino ajaina waraga imaga pabungna peli nungairi aise akhoi na zawira moi ibuba sanare masada khanghai hairai khamba phamlambadagi lepkatlaga mamada wa kaya hairai kapsu kapni nuigi na zawira kabu kasigina awaw potlum puri thamoi kaina leibse leiramgadro ima ai laisa bu thamoi sigda nusi sanare laisa palakpaduda masada sauna yenglai ngasaidagi ngangnaribado imungda leiriba mapabung saubado thoraktuna masada sumna hairai nang nupidu yamna nungsi natro nupidu kaina bangam loisi natro babo ima nacha laisa bu thamoi sengna nungsi mahakse nupa amagi yumda hinglelurabasu ima babo mahang luhungduna leirambadi natedana suknatagi ahingamtani masagi wahaiduda chauba masagi mamaida khupakna kanna tharai aduga sauba yamna sauna masada hairai nasaidagi tagina tabani namanapagi mayokta leiba masa maming phau paningdaba nupido aigi wangkem sagai asida mauiba aina supam pamte nang masi khango aigi punsigi leminagadaba nupidudi aigi pamba khaloidrapa laizase chilrubasu
ꯃꯍꯥꯛꯁꯤ ꯅꯨꯄꯤꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯃꯍꯥꯛꯄꯨ ꯇꯥꯊꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯂꯥꯏꯔꯕꯒꯤꯔꯥ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯒ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯌꯦꯡꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡ ꯈꯝꯕ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯪꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯋꯥ ꯉꯥꯡꯂꯕꯅꯤꯅꯦ ꯃꯃꯪ ꯑꯅꯤ ꯁꯨꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯅꯁꯨ ꯅꯃꯥꯅꯁꯨ ꯄꯥꯝꯗꯦ ꯅꯪ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯂꯥꯏꯖ ꯅꯠꯇꯅ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯥ ꯈꯛꯇꯃꯛ ꯑꯩꯅ ꯎꯏ ꯃꯥ ꯈꯛꯇꯃꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕ ꯑꯩꯁꯦ ꯐꯠꯇꯕ ꯑꯩꯁꯦ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯔꯣꯏ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯗꯨ ꯊꯤꯗꯨꯅ ꯑꯩ ꯄꯨꯗꯨꯅ ꯆꯠꯈꯤꯅꯤ ꯃꯐꯝ ꯑꯃꯗ ꯅꯁꯥ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥ ꯄꯥꯕꯨꯡ ꯈꯝꯕ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯄꯥ ꯆꯥꯎꯕꯗꯤ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯃꯥꯗꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨꯗ ꯈꯥꯝꯃꯤ ꯍꯩ ꯏꯕꯨꯡꯉꯣ ꯉꯥꯏꯈꯨꯑꯣ ꯀꯗꯥꯏꯗꯅ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯉꯥꯏꯈꯨꯑꯣ ꯍꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯅꯆꯥꯁꯤ ꯆꯠꯈ꯭ꯔꯦ ꯄꯉꯥꯡꯗ ꯉꯥꯡꯂꯕꯁꯨ ꯀꯔꯤ ꯇꯧꯕꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏꯗꯅ ꯍꯥꯏꯔꯨꯔꯤꯕꯅꯣ ꯅꯆꯥꯁꯤ ꯆꯠꯈ꯭ꯔꯦꯕ ꯑꯩꯕꯨ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕ ꯃꯃꯥ ꯃꯄꯥꯗꯒꯤ ꯈꯪꯉꯨꯊꯛꯀꯤ ꯂꯩꯔꯥꯡꯗꯨꯅ ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯃꯆꯥ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯥꯅ ꯐꯪꯍꯟꯗꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯥꯎꯕ ꯅꯪꯗꯤ ꯅꯆꯥ ꯐꯕ ꯄꯣꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈ꯭ꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕ ꯆꯠꯈ꯭ꯔꯤꯕ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯗꯤ ꯃꯆꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯡꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯁꯦ ꯃꯍꯥ ꯇꯧ ꯉꯝꯕꯤꯗꯨꯅ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯕꯤꯗꯀꯣ ꯀꯔꯤ ꯂꯩꯋꯥꯕ ꯄꯥꯏꯕꯅꯣ ꯈꯪꯗꯦ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯩ ꯃꯣꯏ ꯄꯥꯕꯨꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯗ ꯑꯩ ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯁꯅꯥꯔꯩꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯈꯝꯕꯗꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯐꯥꯎꯕ ꯂꯥꯏꯖ ꯊꯣꯔꯛꯇꯕꯗꯨꯗ ꯌꯨꯝꯗ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯈꯝꯕ ꯑꯗꯨꯝꯅ ꯈꯟꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖꯒ ꯍꯦꯛ ꯄꯨꯟꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯔꯣꯃꯥꯗꯨ ꯂꯥꯛꯄ ꯎꯔꯝꯃꯤ ꯈꯝꯕ ꯃꯗꯨ ꯎꯕꯗ ꯔꯣꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯔꯣꯃꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯏꯕꯨꯡ ꯈꯝꯕ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯂꯥꯏꯖꯒ ꯄꯨꯟꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯉꯁꯤ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯅꯨꯡꯇꯤꯒꯤ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯦꯡꯅꯕ ꯀꯧꯕ ꯂꯩꯇꯦ ꯃꯥꯕꯨ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ ꯏꯕꯨꯡ ꯈꯝꯕ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯏꯕꯨꯡ ꯈꯝꯕꯒꯤ ꯏꯃꯨꯡꯕꯨ ꯑꯃꯨꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯔꯣꯃꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯁꯨ ꯆꯪꯂꯔꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯖꯕ ꯂꯥꯏꯖꯁꯦ ꯑꯩ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯒ ꯂꯥꯛꯂꯕꯅꯤ ꯅꯪꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕꯗꯣ ꯍꯥꯏꯌꯣ ꯔꯣꯃꯥ ꯏꯕꯨꯡ ꯈꯝꯕ ꯏꯇꯥ ꯂꯥꯏꯖ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯇꯦ ꯌꯨꯝꯗ ꯂꯩ ꯀꯔꯤ ꯍꯥꯏꯕ ꯃꯥꯕꯨ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯒ ꯔꯣꯃꯥ ꯃꯈꯥ ꯍꯥꯏꯔꯛꯑꯣ ꯏꯕꯨꯡ ꯈꯝꯕꯅ ꯅꯨꯡꯇꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯄꯗꯣ ꯏꯇꯥ ꯂꯥꯏꯖ ꯈꯪꯕꯅꯤ ꯂꯣꯟꯅ ꯏꯕꯨꯡꯕꯨ ꯌꯦꯡꯖꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡ ꯈꯝꯕꯒꯤ ꯃꯥꯡꯗꯗꯤ ꯃꯍꯥꯛ ꯂꯦꯞꯄ ꯉꯝꯗꯦ ꯃꯔꯝꯗꯤ ꯅꯣꯡꯃ ꯏꯕꯨꯡ ꯈꯝꯕꯒꯤ ꯏꯃꯥ ꯂꯥꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯗ ꯌꯥꯝ ꯊꯤꯅ ꯆꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯣ ꯏꯕꯨꯡꯒ ꯏꯇꯥ ꯂꯥꯏꯖꯒꯁꯨ ꯎꯅꯕ ꯅꯨꯃꯤꯠꯅꯤ ꯔꯣꯃꯥ ꯈꯝꯕꯗ ꯁꯅꯥꯔꯩꯅ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯦꯝꯆꯥꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯝꯂꯛꯏ ꯋꯥꯍꯩꯁꯤꯡꯗꯨꯅ ꯏꯇꯥꯁꯨ ꯏꯕꯨꯡꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒꯦ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯔꯣꯏꯒꯦ ꯈꯟꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯉꯁꯤꯁꯨ ꯑꯗꯨꯕꯨ ꯏꯕꯨꯡ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯕꯁꯨ ꯏꯇꯥꯅꯗꯤ ꯏꯕꯨꯡ ꯈꯝꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯈꯝꯕ ꯔꯣꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯝꯃꯤ ꯈꯝꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯔꯣꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯣꯃꯥ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯐꯠꯂꯨꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯔꯣꯃꯥ ꯑꯩꯅꯁꯨ ꯂꯥꯏꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯛ ꯆꯦꯜꯂꯨꯔꯦ ꯑꯩꯁꯨ ꯈꯪꯏ ꯃꯤꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯨꯔꯕ ꯂꯩꯔꯥꯡ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯂꯥꯏꯖꯒꯨꯝꯅ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯂꯩꯔꯥꯡ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯅꯤ ꯔꯣꯃꯥ ꯑꯩ ꯃꯥꯕꯨ ꯎꯗꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯍꯤꯡ ꯐꯅ ꯌꯥꯝꯃꯤ ꯑꯩꯅ ꯇꯨꯝꯗꯅ ꯂꯩꯔꯛꯄ ꯉꯁꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯊꯥꯗꯣꯛꯂꯝꯂꯒ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ ꯔꯣꯃꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯏꯕꯨꯡ ꯈꯝꯕ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯕꯨꯡꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯁꯦ ꯏꯕꯨꯡ ꯈꯝꯕ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯉꯁꯤ ꯏꯕꯨꯡꯅ
ꯏꯇꯥ ꯂꯥꯏꯖꯒ ꯊꯦꯡꯅꯔꯤꯕꯅꯤ ꯏꯕꯨꯡ ꯈꯝꯕ. ꯔꯣꯃꯥ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯗꯕ ꯃꯈꯣꯏꯗꯣ ꯑꯩꯅ ꯀꯔꯝꯅ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ? ꯃꯈꯣꯏꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯂꯥꯏꯖꯕꯨ ꯑꯁꯤ ꯑꯩꯒ ꯊꯦꯡꯅꯍꯟꯗ꯭ꯔꯤꯕ, ꯎꯅꯍꯟꯗ꯭ꯔꯤꯕꯁꯦ? ꯈꯝꯕꯅ ꯃꯍꯥꯛꯅ ꯋꯥ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ. ꯈꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯣꯃꯥꯁꯨ ꯃꯄꯤ ꯇꯥꯔꯛꯏ. ꯏꯕꯨꯡ ꯈꯝꯕ, ꯏꯕꯨꯡꯅ ꯑꯩꯒꯤ ꯏꯇꯥꯕꯨ ꯅꯨꯡꯁꯤꯕ, ꯏꯇꯥꯒꯤ ꯂꯦꯞꯄꯤꯕꯁꯤ ꯎꯕꯗ ꯅꯆꯜ ꯌꯥꯝꯅ ꯄꯦꯜꯂꯤ. ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ. ꯐꯔꯦ ꯏꯕꯨꯡ, ꯑꯁꯤꯗ ꯉꯥꯏꯔꯝꯃꯨ. ꯑꯩ ꯏꯇꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯒꯦ. ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯔꯝꯃꯒꯦ. ꯈꯔ ꯊꯨꯅ ꯂꯥꯛꯃꯤꯟꯅꯔꯣ. ꯑꯩ ꯂꯥꯏꯖꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ. ꯍꯣꯏ ꯏꯕꯨꯡ ꯈꯝꯕ. ꯔꯣꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯍꯣꯏꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯂꯥꯏꯖꯗ ꯌꯥꯔꯝꯗꯦ. ꯑꯗꯨꯕꯨ ꯔꯣꯃꯥꯅ ꯅꯝꯗꯅ ꯂꯥꯏꯖꯕꯨ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯝꯕꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯔꯣꯃꯥꯅ ꯂꯥꯏꯖꯕꯨ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯊꯅꯝꯂꯒ ꯈꯔ ꯂꯥꯞꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯈꯝꯕꯗꯤ ꯂꯥꯏꯖꯅ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯂꯥꯏꯖꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ. ꯂꯥꯏꯖꯗꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯔꯝꯃꯤ. ꯈꯝꯕ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯒꯤ ꯊꯃꯣꯏ ꯑꯗꯨ ꯀꯜꯂꯤꯕꯅꯣ? ꯃꯤꯅ ꯊꯤꯅ ꯏꯃꯥꯕꯨ ꯉꯥꯡꯂꯝꯕꯅꯤ. ꯃꯆꯥ ꯑꯣꯏꯕ ꯑꯩꯅ ꯄꯥꯝꯖꯗꯦ. ꯂꯥꯏꯔꯖꯔꯕꯁꯨ ꯏꯃꯥ ꯏꯆꯥ ꯀꯅꯥ ꯑꯃꯒꯤ ꯌꯨꯝꯗꯒꯤ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯧꯗꯨꯅ ꯅꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯥꯗ꯭ꯔꯤ. ꯃꯔꯝ ꯑꯁꯤꯅ ꯃꯤꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯉꯥꯡꯕꯗꯤ ꯃꯆꯥ ꯑꯩ ꯊꯥꯗꯨꯅ ꯂꯩꯕ ꯉꯝꯗꯦ. ꯑꯁꯨꯝꯅ ꯁꯨꯝ ꯉꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯇꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯔꯛꯆꯔꯤ. ꯂꯥꯏꯖ, ꯅꯪ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤꯅꯤ ꯈꯟꯕ꯭ꯔꯥ? ꯃꯤꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯅꯪꯒꯤꯗꯃꯛꯇꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯂꯦꯞꯀꯅꯤ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯇꯥ ꯈꯝꯕꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤ ꯍꯥꯏꯅ ꯂꯩꯔꯒ ꯑꯩꯒꯤ ꯏꯃꯥꯕꯨ ꯈꯣꯡꯌꯥꯒꯤ ꯏꯐꯨꯜꯒꯨꯝꯅ ꯉꯥꯡꯍꯟꯒꯗ꯭ꯔꯣ? ꯃꯗꯨꯗꯤ ꯃꯆꯥ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯑꯩꯗꯤ ꯃꯥꯡꯂꯕꯤ, ꯆꯦꯜꯂꯨꯔꯕꯤ, ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯨꯔꯕꯤꯅꯤ. ꯃꯔꯝꯁꯤꯅ ꯇꯥ ꯈꯝꯕꯒ ꯑꯩꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗꯦ. ꯑꯗꯨꯅ ꯇꯥ ꯈꯝꯕ, ꯑꯩ ꯅꯠꯇꯕ ꯂꯩꯁꯥꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯣ. ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥ ꯂꯥꯏꯔꯕꯤꯕꯨ ꯊꯥꯗꯣꯛꯄ ꯉꯝꯖꯔꯣꯏ. ꯂꯥꯏꯖ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯇꯥ ꯈꯝꯕ ꯍꯥꯏꯕ ꯋꯥꯍꯩꯗꯒꯤ ꯍꯦꯟꯅ ꯍꯥꯏꯕ ꯉꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯈꯤꯒꯦꯅꯦ? ꯍꯥꯏꯌꯨ. ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯂꯥꯏꯖ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ. ꯈꯝꯕꯁꯨ ꯀꯞꯄꯤ. ꯂꯥꯏꯖ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ. ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ. ꯑꯗꯨꯒ ꯉꯁꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯆꯥꯛꯀꯗꯕ ꯋꯥꯍꯩ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯂꯥꯏꯖ? ꯇꯥ ꯈꯝꯕ, ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯅꯨ. ꯉꯁꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯈꯝꯕꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖ ꯈꯝꯕꯗ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯇꯥ ꯈꯝꯕ, ꯃꯗꯨ ꯑꯩ ꯉꯝꯃꯣꯏ. ꯑꯩꯕꯨ ꯑꯃꯨꯛ ꯏꯃꯥ ꯄꯥꯕꯨꯡꯅ ꯉꯥꯡꯍꯟꯕꯤꯅꯕ ꯁꯤꯟꯕꯤꯒꯅꯨ. ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯉꯥꯡꯕ ꯉꯝꯂꯔꯣꯏ. ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯕꯅꯤ ꯂꯥꯏꯖ. ꯇꯥ ꯈꯝꯕ, ꯑꯁꯦꯡꯕꯅꯤ. ꯅꯪꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯣꯏ. ꯊꯪꯅꯕ ꯈꯨꯜꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ. ꯃꯈꯣꯏꯗ ꯂꯩꯔꯨꯒꯗꯕꯅꯤ. ꯂꯥꯏꯖ, ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯕ? ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ. ꯑꯩ ꯅꯪꯒ ꯂꯥꯛꯅꯕꯗꯤ ꯑꯩ ꯉꯝꯂꯣꯏꯌꯦ ꯂꯥꯏꯖ. ꯇꯥ ꯈꯝꯕ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯄ. ꯅꯪ ꯏꯃꯥꯗ ꯍꯥꯏꯔꯨꯔꯅꯨ. ꯔꯣꯃꯥꯅ ꯐꯖꯅ ꯍꯥꯏꯖꯔꯁꯅꯤ. ꯅꯪ ꯑꯩꯗꯤ ꯍꯧꯖꯤꯛ ꯆꯠꯂꯁꯤ. ꯇꯥ ꯈꯝꯕ, ꯑꯩ... ꯀꯩꯅꯣ ꯂꯥꯏꯖ, ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯤꯔꯣ? ꯅꯪ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯌꯥꯔꯔꯣꯏ ꯈꯜꯂꯤꯕ꯭ꯔꯥ? ꯌꯥꯒꯅꯤ. ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯅꯤ. ꯇꯥ ꯈꯝꯕꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯤ. ꯇꯥ ꯈꯝꯕꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯇꯥ ꯈꯝꯕ. ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯈꯝꯕ ꯉꯁꯥꯏꯗꯒꯤ ꯀꯞꯂꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯁꯤ. ꯔꯣꯃꯥꯗ ꯐꯖꯅ ꯍꯥꯏꯔꯝꯂꯁꯤ. ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯈꯝꯕ, ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯝ ꯄꯨꯝꯕ ꯔꯣꯃꯥꯗ ꯇꯝꯂꯝꯃꯤ. ꯑꯗꯨꯒ ꯈꯝꯕ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯠꯈꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯌꯦꯡꯍꯧꯕ ꯔꯣꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ. ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯒ ꯔꯣꯃꯥ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯦꯝꯆꯥꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯐꯖꯅ ꯇꯞꯅ ꯇꯣꯏꯅ ꯂꯤꯔꯝꯃꯤ. ꯃꯦꯝꯆꯥꯁꯨ ꯌꯥꯔꯣꯏ ꯈꯪꯂꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ. ꯔꯣꯃꯥꯁꯨ ꯃꯦꯝꯆꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯁꯣꯝꯗꯁꯨ ꯈꯝꯕ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯝꯕꯒꯤ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯌꯧꯔꯗꯨꯅ ꯃꯈꯣꯏꯗ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯎꯒꯦ ꯐꯪꯗ꯭ꯔꯕ ꯁꯅꯥꯔꯩ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯆꯥꯅꯨꯄꯥꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯅꯥꯔꯩ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯝꯃꯤ.
ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩ ꯑꯁꯥꯎꯕꯁꯨ ꯐꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯁꯨ ꯌꯥꯝꯅ ꯎꯅꯤꯡꯂꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯗ ꯉꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯣ ꯍꯥꯏꯔꯨꯕꯅꯤ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯊꯥ 10 ꯁꯨꯔꯛꯂꯕꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯃꯥ ꯑꯩꯅ ꯑꯃꯨꯛꯇ ꯎꯒꯦ ꯐꯪꯗ꯭ꯔꯤ ꯃꯃꯥ ꯅꯆꯥꯅꯨꯄꯥꯗꯣ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯅꯥꯔꯩ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ ꯀꯞꯅ ꯃꯄꯨꯔꯣꯏꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯛꯄꯤꯔꯣ ꯑꯩ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕꯅ ꯏꯁꯥ ꯑꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯩꯁꯦ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯂꯨꯗ꯭ꯔꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯁꯨ ꯑꯌꯦꯠꯄ ꯀꯌꯥ ꯄꯤꯕꯤꯕ ꯃꯣꯏ ꯄꯥꯕꯨꯡ ꯆꯦꯜꯂꯨꯔꯕꯤꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯔꯨꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯁꯅꯥꯔꯩ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨꯗ ꯋꯥꯈꯜ ꯈꯟꯊꯔꯛꯏ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯀꯞꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯆꯥꯎꯕꯅ ꯈꯝꯕꯍꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯂꯒ ꯈꯝꯕꯍꯣꯏꯅ ꯂꯩꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯁꯅꯥꯔꯩꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯝꯕꯍꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯤ ꯀꯧꯔꯛꯂꯝꯃꯤ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯃꯈꯣꯏꯅ ꯀꯧꯔꯤꯕꯗꯨ ꯈꯝꯕꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯃꯥ ꯇꯔꯨꯕꯤꯅ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯈꯣꯏꯁꯦ ꯈꯝꯕꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯑꯩꯈꯣꯏ ꯏꯆꯥ ꯑꯃꯗꯤ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯍꯩꯃ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯌꯥꯝꯅ ꯊꯥꯖꯗꯦ ꯑꯩꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯖꯔꯤ ꯏꯕꯨꯡꯉꯣ ꯈꯝꯕꯁꯦ ꯃꯥꯅ ꯅꯤꯡꯈꯤꯕꯁꯤ ꯊꯨꯡꯗ꯭ꯔꯕꯗꯤ ꯇꯣꯛꯇꯕꯅꯤ ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯒ ꯃꯇꯝ ꯈꯔ ꯁꯥꯎꯅ ꯈꯣꯠꯅ ꯇꯧꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅꯖꯕꯅꯤ ꯈꯟꯗꯣꯛꯂꯒ ꯌꯥꯕ ꯉꯥꯛꯇꯅꯤ ꯐꯅꯤ ꯑꯩ ꯀꯧꯊꯣꯛꯆꯔꯒꯦ ꯏꯆꯦ ꯁꯤꯗ ꯐꯝꯕꯤꯌꯨ ꯗꯥꯗꯥ ꯁꯦ ꯁꯤꯗ ꯐꯝꯕꯤꯌꯨ ꯌꯥꯔꯦꯗ ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯝꯃꯤ ꯃꯆꯥꯒ ꯃꯃꯧꯒ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯑꯃꯗꯤ ꯆꯥꯎꯕ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯛꯏ ꯈꯝꯕꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯐꯠꯇꯕ ꯅꯆꯥꯒꯤ ꯈꯣꯡꯒꯨꯟ ꯀꯔꯤꯒꯤ ꯂꯤꯕꯤꯔꯛꯂꯤꯕꯅꯣ ꯑꯩꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠ ꯆꯦꯟꯊꯍꯟꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯑꯄꯪꯕꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩꯒꯤ ꯏꯆꯥ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯈꯪꯂꯨꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯃꯧꯕ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯅꯈꯣꯏ ꯎꯗꯕꯁꯦ ꯏꯃꯥꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯑꯩ ꯏꯆꯥꯗꯅꯦ ꯍꯥꯏꯖꯧ ꯍꯥꯏꯔꯕꯁꯨ ꯑꯩ ꯍꯥꯏꯖꯔꯒꯦ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯝꯕ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯏꯃꯥ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ ꯇꯧꯍꯩꯗꯦ ꯅꯆꯥ ꯏꯃꯥ ꯍꯣꯏꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯀꯩꯁꯨ ꯂꯩꯇꯦ ꯏꯃꯥ ꯄꯥꯕꯨꯡ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤꯅꯦ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯅ ꯏꯆꯥꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯔꯣꯏ ꯏꯃꯧꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯏꯃꯧꯁꯦ ꯋꯥꯡꯈꯦꯝ ꯁꯥꯒꯩꯒꯤ ꯆꯥꯎꯕꯅ ꯄꯣꯛꯄ ꯈꯝꯕꯒꯤ ꯂꯣꯏꯅꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯧ ꯑꯣꯏꯔꯕꯅꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯕ ꯍꯔꯥꯎꯏ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯩ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ ꯁꯅꯥꯔꯩꯅ ꯏꯃꯥꯒꯤ ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯏꯃꯥ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯉꯁꯤꯗꯒꯤ ꯏꯃꯧꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ ꯏꯃꯥ ꯆꯦꯜꯂꯨꯔꯕꯤꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥ ꯀꯥꯎꯔꯨꯔꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯀꯞꯇꯨꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯥꯎꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧꯕꯨ ꯂꯧꯕꯤꯔꯨꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯥꯎꯕꯒꯤ ꯏꯃꯨꯡ ꯃꯆꯥ ꯃꯃꯧꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ